ngasi mai saktuna siba yauna kamjong district ki manung chanba kultuda shikhiba kuki ani gi masak maming kham ngamli hairiba miyoy amagi maming sina letmilung hawkip sai kun thraga manga sureri adu ani suba miyoy sina lonming thang hawkip sai kun humdoi suraba miyoy amani haina paw sna makhata na repatori paw sna makhata na palibana hairiba thawdo si ngasi jun gi tang taraga mathoida hokhibani laikhidraba miyoy si amana head dikoni beleski eduga amana youth club leader ni haina su paw mun makhata na pali loina na kuki beles asida ama atakya ma thokle hedi kuki lup singna maral siru hairiba thawdo si sapchana khangmanga mema dudi NSN IMEF ki kangbu kedar singna satakhiba etek ni haina su maral sirakli adubu sapchana hairiba thawdo si kanana kamdawna satakhibano haiba press na phangmangamdri atopa media amagi report matung inadi ngarang naga misam taru asiba haksang hina phangkhiba jenims ki mok irang thokhiba nung thomjelakpa adur Imphal East ki SP yauna sokhiba paw muslakni police ki maikedi ki tear gas kaptun miam tan khaina bo khonakhiba tear gas manamna hospital manungda lariba patient sing wan thaba yorapadigi anaba sing atop water transfer tawki asiba haksang claim tawri loina senapati de laiba NPF ki office su thugai khibani Union Home Minister Amit Shah na Nagaland ki Chief Minister Nephew Roda koki militants na phaki bediki mafam khangdina laidiba naga taru adu athupa matamda imung manung amasuk naga miyamna sinaragani haina thajaba pirakhibagi matungina nahan UNC gi maikedi gi naga village guard singa fajinduna thamlakhiba koki taraga mari edu thadokraba matung mafam khangdina lairakhiba naga taru asi baksang oina phangkhibadagi naga area singa sauna irang thokpa hore asi baksang singa du jenims natragana rims mokta purak lagani haibigi pauta nabadagi victim family sing yauna naga CS okya na ngairaga lenaki adubu athengma pawba asi baksang prakhidi jenims ki mokta lakhiba UNC gi kangbu sing naga miyamna nakhoina makhoi taru adu khatpani mafam asida lakpa yaroi haina koitan tanakhre makhatana irang du sauthorakpadigi security gi maikedi gi tear gas kaptuna miyam tan khaina bhona bada sound irang thokre Miam sang na nung na thajilakpadigi Imphal East ki SP Sivananda Sarve nung na panmadigi sukli amasum tear gas ki manamna emergency water lariba patient kya wan thaba yorakpadigi water ki patient sing puthokhredi naga taru ki asi baksangi phangkiba aduga mari leinana Manipur police na Exta Thadurakhiba warol amada hairibadi Manipur Police CRPF Assam Rifles Sniffer Dog amadi forensic expert team sing yauduna pungkunga mari sumna thiraba matungda asi baksang sing adu ngarang nungthil phangkhibani operation adu security personnel samri ga yankhai romna satakhibani hadi press na phama paw gi source matung inadi naga misam taruk adu yamna tamthina ot nairaga khatkhibana maram oiraga makhoi gi masak sing adu amatta khangdri haksangi mafam kya sokpagi mafam kya sulai hadi atopa paw source amanati naga taru ki asi baksang adu hoki bujun tareta lairon wifi amasum haram wifi ani gi lona ba jaga dagi phangkhibani asi baksang sing adu fanglaba matung leimakhong da leiba army gi 57 mountain division camp ta thamlakhibani madugi matungda mantripukhi da leiba IGR South Purakhyari Koki Taraga Mari edu Sinakraba Matunda asi baksang singadu combined force na sniper dog sizinaduna operation sathabada phangle haina phongdorakhibani hadi aduba pawsim kaya yamna sumbano haiba madudi press na sapsana verify tawngamdri amaromda asiba phangle tabaga laikhitraba naga taru adugi imung manungi miyoi singamadi naga CS okya gi mihut singna mapung oina jenims ki mokta asiba sang sing adu ngairaga lekhi police ki maikedi gi asiba sang sing adu ngairaga lekhi police ki maikedi gi asiba sang sing adu kadai de purakadagi haiba sapsana haidoktabana rims ki mokta gi victim family amadi naga CSO mihut kya ngaiduna leinakhibani rims ki mokta ngaidun lariba sing adu Manipur police ki IGP ahum su yakhi press ki maikedi gi IGP ahum da rims ki mokta masamak lakliba si kadi leiba ki hangmada kangpopi police na asiba sang sing adu purakpada oknaba ngaibeni hena su phongdokhi hadi adubo athengbada haibadi nongai matung asiba sang sing adu rims jenims ki mokta thunglakhibani Myanmar masana lusingba kokizau arm group singi mathakti action logadabani su abrogate tawgadabani haumi Myanmar nationalist singna lit tawriba kokizau arm group terrorist singi mathakti sab action logadabani amasum su abrogate tawga loinana Manipur sound akiba pdb illegal influxing asi deport tawgadabani haina Federation of Haumi gi maikedi gi Bharat ki Prime Minister memorandum pisinduna taksin krihari
Federation of Homi ki Maikaiti Prime Minister na Pishinkiba Memorina Madu Yauri Warol Singadudi Maru na Prime Minister Narendra Modi na Asan Bamiyang Magaloina Low kind of Sangakiba Mito Mian Sasing the Gileba citizenship Kanana Bohonari Vamasum citizen right Ngaxianabo local Agdiba Taurankia ashigi the Makta Tagat Fondoki Labas in a Ningtama Panglaba Matung Prime Minister Kaya Pan Credubu Prime Minister Narendra Modi na Labas the Ladiba foreign immigrants issue si Lumna Lauduna Makway Singadubu Masakangbo to the Maram Dahalan Kinaba Taurangam on special intensive revision Gitabak Pakat Paukre Federation of Homies Labas indigenous Adivasi sing the based of Apex organization money Mamang tha me kunga nipan federation na sinasinduna pangtukiba indigenous peoples meet atuda haukiba saying lisingani ka kunga homdagi me ahumdagi illegal immigrants in indigenous singda target tawbu yauna maral residaba angang yauna miyoi kya tamthina heart ki pa thagdok singa dugi matangda yamna kupna khanaki mihat mi pun singasi kukizau singna taliba separate administration demand ga mari lainai maram aduna haribi issue singasi gi matangda kupna khanraba matungda tuan warep kya lauduna madubu thabak oina pangthuknaba Federation of Homida Shinaram Khiaina People's Meet aduna laukibu warep singa masum signatory gi listing adu yauna Prime Minister pisin giba memorandum adu yauri memorandum adu makhata na haribana Ministry of Coordination Committee in Longmen area da office Kuki armed groups press statement sign down adubu India ki mayukta lal hoda ba party singa matau kokiba total foreign terrorists singa kam down su bano Kuki Manipur da nagana tawa jaga singa KNA president gi haurun zungitang taram te Myanmar origin tarukta na ZRA zungitang taragan president thanglen pawglu pawbo haibedi Myanmar punna haiba mari United Naga Assam Rifles na Manipur foreign based armed leaders award gi sign tawnari bano hain hangnaduna coordination immigration and foreigner act 2025 ki makada central government brothers singa masum na illegal immigrants maralizadar naga taru hat laiba masigi damakta peaceful protest logi matungina makhoi singa asumba justice loidana Myanmar government singa khomjem sing hari makata na tawgudabani maduna hairi phawdi santi lairo citizen transport union business amasum educational institution amasum public office na hariba pungpham asida shutdown peacefully sathabinabagi damakta observe tanabagi damakta wafam phongdokpaga loinana mayam puna saruk yaminanaba non violence oina amang ata thuandana public natragana private ki property sing haiba wafam thambaga loinana athingba kyama thamjin khibaga loinana hariba shutdown asigi manungdadi search ki pre-plan program sing examination duty medical emergency telecommunication services electricity duty fire brigade water supply amasum atopa emergency servicing di hariba shutdown sina konsiloi heri